Mayambu Kurumzari Basics Update na ngasisu anoba case anikak puduna laksari. Ahanbada pujarakliba case asi mapa amadi mabungna hatok pikraba mahaki boyfriendgi Ashiba Hakchangga Luhongkhiba Anchal Mamidawargi case ni. Thaudo asi Maharashtragi Nandet hariba mapam asida masagi chahi Kungamathoi Surabi Anchal amadi mahaki boyfriend saksam tate chahi kun makhoi anigi punsida thokiba thaudokni. Saksam amadi Anchal chahi ahum hena nungsi lambi asida punna chatminnarakli. Adubu makhoi anigi leinariba nungsinabagi mari asidi Aachalgi imung manungna pamlamde. Maramdi saksam asi makhuga jat manadaba atonba zatida pokpa asina maram oiraga makhoi anigi nungsi mari asida yamna ayetpa oirami. Adum oinamak makhoi anigi nungsinaba asidi kuiraga sesanba asum helaki. Aachalgi mamana sangsamna mahaki lining adubu thadok Hinduismda karigumba onba taragadi makhoi ani luhongba yagani haiduna hairami. Wafam asida saksamnasu mahaki nupi asibu thamoi sengna nungsibana maram oiraga Hinduismda onba haibasi mahak masayaki. Adubu Aachalgi mapa amadi mabungnadi dharma hongdok hongjin tauba tarabasu luhongba yaroi haiduna akanba athingba pirami. Aduga makhoigi wakhaldasu Aachal amadi saksam anigi leinariba mari asi thadatpa ngamlaroi haibasu khangjarami. Masidagi imung manungna lautunaduna saksambu aranba charge tauraga polista fahanaba honaki. Plan asigi matung ina Hatkhiba Novembergi tang 28 Sagolsen numid asigi ayukki matam asida Aachalbu namduna Itwara Police Station da Aachalgi mabung Himes amadi Sahilna puraki. Police Station yauraga Himesna makhoigi machal nupi asibu saksamna blackmail taubire aduna saksambu phaduna charak pibiu haiduna police da wakatlami. Adubu wakal asigi matung ina Aachalbu police na wahang pahung chathaba matamda mahaki maikidagi mahaki mabungna police da haribasing adu semjin sajinba ngaktani mahaki mafamda adugumba amata saksamna sathakiba leite. Makhoi ani chahi kya nungsinnarakpani adubu imung manungna makhoi anigi mari asi pamlamde haduna police ta thamki. Masidagi police sing aduna Himes amadi Sahilda onsinduna karem kathainaba mongda aranba charge tawbagi mahut nupa adubu hana hatlaba matungda complaint tawba lau yadra haiduna police sing aduna karem kathainaraki. Madugi wafam adu Himes kidi challenge ama oirami. Masidagi mahagna saksam hatke haibasi sab yungna lepkirami. Asumna Novembergi tang 28 numit asimaki numidang wairamgi pung manga makai tarakpa matam asida Gans area da saksamna mamanaba kharaga loinana leiringaida Aachalgi mapa Gazanan mamidawar mabung sasil amadi Himes ka loinana makhoigi khutpu kharaga laktuna saksambu mafam aduda fuba horaklami. Madugi matungda Himesna saksamda nongmaina kaplami aduga nongmai maru adu saksamgi thabak phogdoktuna chatki. Aduga mafam aduda leiramba nungna hanjin saksamgi makok adubu sudattuna mafam aduda tamthina hatpiki. Mafam adaida leminaramba amadi leiramba kanamatana thogdok adubu khamba ngambagi pangal leikide. Asiba haksang adu mafam aduda hundok lamlaba matung mihat pasing adu mafam adu thadokuna thuna yangna chatkirami. Saksam laikidabagi pawasi Aachalgi numit aduda khangkide. Nongan baga paper da saksam laikidabagi pawasi thengnaraki. Madugi matungda imung manungi mi leitabagi asengba tanja yenglaba matungda Aachalgi saksamgi yumtamna mahak laklami. Tanja adu saksamgi imung manungi miyai singna saksambu aroiba mathong mangam pangthoknaba hotnabagi mikupni. Mafam aduda yaurakpaga Aachalna saksamgi I amadi angangba sindurna marai bakta singkatuna miyam mamang aduda thawai yaudraba saksamgi Hakchangga loinana luhongki. Aduga mahak ngasidagi yum masigi mau amagumna leirani loinana makhoi anigi nungsiba asi loiba naidaba nungsiba oihoragani. Saksam laikidaba taragashu makhoi anigi nungsinabana mai pakle
mahaki mabung amadi mapadi maithire haiduna saksamgi thawai yaudraba hakchangbu konduna tengthajaki Anchalna thawai yaudraba saksamgi Hakchangga Luhongkhibagi video social media da viral oiri Saksamgi misi asiga mari lainana saksamgi mama sangitana Idwara police ta chatuna masagi misi asigi matangda complaint tawrami Complaint asida mahagna hairibasi mahaki machanupaga Anchalga lainariba mari asida Anchalgi imung manungna masigi mayukta lairami maramdi saksam asi makhoiga zat manadabagini Masina maram oiraga Anchalgi parents amadi mabung singna tha kharagi mamangdagi hauna saksambu hatkani haiduna kihan khangalami adubu saksamna masigi matangda police da wakatkide maramdi saksam asi mamangda criminal case kaya da chenaba miyoi ama oiba maramna mahagna police da matang chana wakat pangam khidabani haiduna complaint asida pali complaint asigi makha tarakpa warolda November 27 gi numidang wairamgi pung mari muk tarakpa matam asida himes amadi atopa khutpu kharaga lodena saksamgi yumda laktuna saksambu hanglaki Maduda saksamgi mayamba sibamna saksam yumda leite thabak chatki haiduna khumki Masigi matungda makhoi yum adudagi chatkraba matung saksambu thengnaba mafamda hatpani haiduna complaint report asida pali Complaint asigi matung ina Itawara police na FIR ama lakotuna thaudok asida chenariba miyoi singi khongul liki Asumna saksamgi mihat asiga mari lenana pung kunga marigi manungda miyoi manga faki madugi manungda Anchalgi mapa mama mabung anisu yauki lodena thaudok aduda chenaba nupa amadi minor oirambana observation home da thamki Bharatiya Naya Sanhitya SC/ST Prevention of Atrocity Act amasung Arms Act ki makhada case ama register tawduna miyoi mangada mihatpa unlawful assembly rioting amadi atopa offense singidamak case ama register tawraba matungda makoi singasi local court amada puthuoba matung makha taba investigation gidamak police custody gi remand lawre haiduna Itawara police na fongdorakli Mihat asigi matangda wahong pahong chathaba matamda accused oiriba singasina makhoina luhongba pamjiba asi makhogi family asisu criminal case singda chenabanina machanupibu amuk criminal case kayada chenariba miyoi asida machabu luhongba haibasi pamdabagini haiduna police na chathaba wahong pahong asida accused singasida fongdoklami Nandet police ki SP Avinash Kumar na Thaudok asiga mari lenana Indian Express ta phongdorakpada thaudok asigi victim oiriba amadi accused asi hanadagi hongna criminal background laiba miyoini laikidraba saksam tongan ba case mapan tarada chenaba miyoini ikuidana mahak jail dagi thadok khibada ngairi saksambu hatlam liba Anchalgi mabung himes amadi saksam asi yamna nungsi chanaba marup ama oirami Masida natana makhoi asi punduna tongan ba tamthiraba crime sing migi lanthum sing namduna lauba mi amabu hekta phuba saiba nupi angangda katukaran taba kangbuni aduga saksam amadi Anchal thengnakibagi maram asisu saksamna himeska tinabagi himeski yumda yamna toina lakpa matamda Anchalga thengnaduna makhoi ani nungsinnarakhiba oiramki adubu makhoi ani nungsinare haibasi khanglakpadagidi saksam amadi Anchalgi marisu afaba oikide imung manungi maikeidagi saksamda kyarak hana warning tawduna mahaki machanupigi wakhalbu amadi machal nupiga makhatana mari lainadana bagidamakta kihan khanganbagi thabaksing toina satharami amaromda thokliba thawdo asigi matangda Anchalna press thamkiba statement da thawdo asida chenariba mahaki apokpa gazanan amadi mabung anibu sibagi cherak pigedabani saksamgi misi asigi matangi demok mahak justice pami loidana mihat asida chenariba sing heng tawhanbiu haiduna mahakna phongdokhi loidana mahak masamak saksamgi yum asidagi hallaroi mafam asida adumak leiduna saksam makhoi ani thungnare haibadu saksarage haiduna presta phongdokhi nungsibagi magul kayada kankraba palol listing na kharabasu
thamoi sengna amakpa amata yauduna nungsikhiba kanagi mafamdadi ayetpa apanba athingba pumnamak arembani saksam amadi Aachalgi nungsi warisu mutnaidana lehuragadaba wari singi lakta amani pujarakliba case asi kamdau bibage comment section da saksam amadi Aachalgi matangda adom-adomgi mot amamamtang thambiramu. Anisuba case miyamda thamjari. Tha marigi angang mirolbi amana Manembokpu hatpa. Delhi Wazirabad hariba mafam asida tha marigi angang naupuribi nupi amana mahaki Manembokpu yamna minung silaitana hatoklami amasung evidence pumba manghannabagidamak Manembokki haksang adubasu mai thadoklami. Thaudok asi sibadasu puba yaroidaba lanthum khara fangnanabagidamak thokhibani amadi thaudok asida police pu lana lamjingba yananabagidamak thaudok asi huranba changlakpadagi thokhibani haiduna hairami. Adubu Wazirabad police na mihat asida chenariba mamaunupi Afrin Fajinki. Police ki report matung ina laikhidrabi Manembok Nasarin asi masagi chahi humfuga manga sure amari mahaki machanupa ahum amasung mamong nupi Afrin galonana flat amada makoi asi punna leminarami. Laibak thiba thaudok thokadaba numit asida Nasrin makoigi mayum aduda machanupa yaimagi nupi Afrin galonana leirami. November gi tang taraga mapan asida police control room da yummai chakle haiduna kolam kak tawraki aduga kol asida mai chakle yum asigi manungda nupi amasu leikre haiduna hairaklami. Thaudok thokliba mafam aduda station house officer amadi assistant commissioner of police su mafam aduda laktuna thaudok adu yangsilami. Mathol ani wangba flat adugi ahanba floor da mai adu chakpa oiramki. Sakliba mai adu mikup kharagi tungda mayam sangduna muthatlami adubu yum masigi yumbu oiribi masagi chahi humfuga manga surabi Nasrindi maina sakpagi Hakchanggi saruksing adu kathekduna leirami. Khudakta Nasrinbu hospital da pukhatlami adubu doctor singna sire haiduna phongdorakhi amasung thaudok asigi matangda Manembokka punna lehokhibi Afrinna phongdokhibada thaudok asi nahak kharana laktuna posai sing huran bagi thong chathanaba honarakpa matamda Nasrinna thenglubadagi laibak thiba thaudo asi thokhibani haiduna mahangna phongdokki. Tungda police na thaudo asigi matangda murder case ama register tawrami amasung case asigi matangda thijinba hauki. Thaudok thokpham adudagi police singna I tairaba nungthang phanglami amasung kerosene gi akanba manamsu namlami. Nasringi haksang postmortem tawkibagi report ta nursing asi maki makok adu masum mari thokna kairami. Loinana fangliba postmortem gi report evidence amadi statement singasina maram oiraga nursing gi mihat asi plan tawruba matungda sathaba mihat ni haiba khangki. Masigi matungda police singna manak nakpada leiba CCTV camera sing adu check tawrami. Adubu yum aduda huran basanglakpa natragana atopa kana amata changlakpagi mami amata uba phanglamde. Masigi makha tarakpada Afrinbu police na detain tawki amasung makha tana wahong pahong chatharami. Adubu Afrin na ahanbadadi asengba achumba haidoklamde. Police singna akanba wahong pahong chatharakpadagi thaudok adu mahak masana sathakhibani haiduna yajarami amadi matau karamna mihat adu sathakhibano haiba wafam police ta marik chumna lerami. Thaudok asigi matangda DCP Raja Batiana phongdorakpa matamda Afrinna haidorokpagi matung ina mahaki Manembokta makhoigi leiriba property pumba Afringi machanupada ming pananaba hairami. Adubu Manembokna wafam adu yaramde. Madugi matungdagidi Afrin amadi Manembok ani adu mari yetnarami. Tanja adu flat aduda Afrin amadi mahaki Manembok khak leiba matamni. Mi kana amata leitabagi tanja adu lauduna Afrinna depression gi hidak ama takhairaga sangomda yansilami. Madugi matungda sangom adu Manembok Nasrinda thaknanabagidamuk pirami. Nasrinna sangom adu thaklubadagi gyan mangduna leiringegi mikup aduda Afrinna
nungthang amagi matengna Manembokpu makokta nungthang aduna thomduna hatlammi. Madugi matungda thawai yaudraba Manembokki haksang adu matau karamna mangan sigi haiduna ngaihak wakhal tawraba matungda thawdok adu huranba changlakpadagi huranba singna thawdok adu thokalambani haina thaidoknabagidamak Manembokki Ashiba haksang adubu mahakna Kerosene Heijunduna mai thadoklami. Pulisna thawdok asida chenariba mamau nupi Afrinbu phajilami amasung makataba thawdok asigi matangda thijinbagi thabak chathari. Pujarliba case ani asi kamdawbibagi comment section da adom-adomgi mot sing thambiramu. Makatana su channel asidagi crime go mari lenaba wari sing taba phongbinabagidamag channel asibu nungsibiduna like comment subscribe tawbiramu. Ta video khudingmakpu amukana khurumjari.